ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯥꯂꯦꯝꯒꯤ ꯄꯥꯋꯔ ꯑꯃꯠꯇꯅ ꯀꯥꯏꯍꯟꯕ ꯉꯝꯂꯣꯏ ꯕꯤꯔꯦꯟ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯕ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟꯒꯤ ꯕꯥꯏꯛ ꯔꯦꯂꯤ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯂꯝꯊꯥꯗꯨꯅ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯏꯗꯔꯁ ꯀ꯭ꯂꯕ 24ꯒꯤ ꯅꯍꯥ 4,000 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯀꯤ ꯅꯍꯥ ꯀꯌꯥꯃꯔꯨꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯕꯥꯏꯛ ꯔꯦꯂꯤ ꯑꯗꯨ ꯂꯝꯊꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯄꯥꯏꯈꯠꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯄꯥꯋꯔ ꯑꯃꯠꯇꯅ ꯀꯥꯏꯍꯟꯕ ꯉꯝꯂꯣꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯃꯤꯟꯅꯔꯁꯤ꯫ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯆꯪꯏ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯕꯥꯏꯛ ꯔꯦꯂꯤ ꯀꯦꯝꯄꯦꯟ ꯉꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯕꯥꯏꯀꯔꯁꯤꯡ ꯑꯁꯤꯅ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯐꯥꯎꯔꯒ ꯃꯇꯨꯡ ꯅꯝꯕꯣꯜ ꯕꯤꯁꯅꯨꯄꯨꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯐꯥꯎꯗꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯣꯏꯔꯥꯡꯒꯤ INA ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ IPR ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯁ꯭ꯄꯤꯁꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ MH ꯈꯥꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯐꯨꯔꯒ ꯁꯦꯜ ꯃꯨꯜꯍꯧꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯎꯃꯥꯊꯦꯜ-ꯂꯩꯉꯥꯡꯆꯤꯡ ꯂꯝꯈꯥꯏ ꯍꯥꯏꯖꯤꯟꯐꯝꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯕꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯐꯨꯔꯒ ꯑꯌꯥꯎꯕ ꯁꯦꯜ ꯃꯨꯜꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯨꯔꯛꯂꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯑꯗꯨ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ MD ꯁꯨꯜꯇꯥꯟ, ꯌꯥꯔꯤꯄꯣꯛ ꯁꯤꯈꯣꯡꯗꯒꯤ MD ꯏꯊꯦꯝꯕ, ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗꯒꯤ MD ꯑꯃꯤꯔ ꯈꯥꯟ, ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ MD ꯁꯥꯖꯤꯛ ꯈꯥꯟ ꯑꯃꯁꯨꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔꯗꯒꯤ MD ꯁꯨꯀꯨꯔꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯨꯕ MD ꯁꯥꯖꯤꯛ ꯈꯥꯟ ꯀꯧꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯗꯥꯝ ꯃꯈꯣꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯇ꯭ꯔꯛ ꯑꯍꯨꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯃꯤꯑꯣꯏ 5 ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯠ ꯊꯥꯔꯨꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯍꯥꯏꯒꯠꯂꯛꯈꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯣꯡꯃꯩ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ 10 ꯔꯣꯝꯅ ꯇꯣꯡꯁꯦꯝ ꯂꯝꯈꯥꯏ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯎꯃꯥꯊꯦꯜ ꯆꯤꯡꯃꯥꯏ ꯂꯩꯉꯥꯡꯆꯤꯡ ꯂꯝꯈꯥꯏ ꯍꯥꯏꯖꯤꯟꯐꯝꯗ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯂꯨꯄꯥ ꯂꯤꯁꯤꯡ 30-30 ꯄꯤꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯗꯦ, ꯄꯣꯠ ꯂꯧꯔꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯨꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯁꯤꯡ ꯑꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯜꯂꯒ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯑꯌꯥꯎꯕ ꯁꯦꯜ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯂꯧꯈꯤ꯫ ꯄꯨꯟꯅ ꯃꯈꯣꯏ 5ꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯂꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯔꯣꯝ ꯁꯦꯜ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯁꯔꯨꯛꯅ ꯖꯤ-ꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜ ꯐꯣꯟꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯄꯤꯊꯣꯔꯛꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯨꯞꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯐꯨꯔꯒ ꯁꯦꯜ ꯃꯨꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯇꯣꯏꯅ ꯑꯣꯠ-ꯅꯩꯕ, ꯀꯤꯍꯟꯕ, ꯈꯪꯍꯟꯕꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯧꯂꯥꯅꯥ ꯍꯕꯨꯂꯥꯟ ꯁꯦꯈꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯕꯨ ꯃꯇꯨ ꯁꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯇꯧꯕꯅꯤ ꯂꯧꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯀꯤꯍꯜꯂꯤꯕꯅꯣ? ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯩꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ
ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯍꯤꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯂꯨꯞꯁꯤꯡꯅꯁꯨ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯕꯛ ꯂꯦꯞꯈ꯭ꯔꯕꯗꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟꯅ ꯇꯛꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯄꯥꯡꯒꯩꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯌꯨ.ꯕꯤ. ꯁꯥꯍꯥꯅ ꯆꯠꯇꯨꯅ ꯔꯤꯄꯣꯔꯠ ꯀꯌꯥ ꯄꯦꯟꯗꯤꯡ ꯊꯝꯗꯅꯕꯒꯤ ꯃꯇꯥꯡꯗ ꯇꯛꯈꯠꯈ꯭ꯔꯦ꯫ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯃꯦꯝꯕꯔ ꯀꯦ. ꯁꯤꯡꯍ, ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯗꯤꯚꯤꯖꯟꯒꯤ ꯍꯦꯗ ꯑꯥꯏ.ꯖꯤ.ꯄꯤ. ꯃꯝꯇꯥ ꯋꯥꯍꯦꯡꯕꯝ ꯑꯃꯗꯤ ꯂꯣ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯆꯠꯇꯨꯅ ꯆꯍꯤ ꯌꯥꯝꯂꯕ ꯔꯤꯄꯣꯔꯠ ꯊꯥꯗ꯭ꯔꯤꯕ ꯄꯦꯟꯗꯤꯡ ꯀꯦꯁ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯎꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ ꯌꯥꯝꯂꯕ ꯀꯦꯁꯁꯤꯡ ꯂꯣꯏꯁꯤꯟꯒꯅꯤ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯀꯦꯁꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯪꯍꯟꯗꯅ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤꯗꯃꯛ ꯋꯥꯐꯝ ꯊꯝꯈꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯖꯁꯇꯤꯁ ꯌꯨ.ꯕꯤ. ꯁꯥꯍꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯆꯍꯤ 10 ꯍꯦꯜꯂꯕ ꯀꯦꯁ ꯐꯥꯎꯕ ꯊꯤꯖꯤꯟꯕꯒꯤꯊꯕꯛ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯗꯨꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯣꯔꯦꯇꯔꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇꯕꯗꯒꯤ ꯀꯦꯁ ꯀꯌꯥ ꯊꯦꯡꯊꯕꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯔꯦꯞ ꯀꯦꯁ, ꯃꯥꯔꯗꯔ ꯀꯦꯁꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯂꯥꯛꯇꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯗꯕꯅ ꯚꯤꯛꯇꯤꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕꯃꯈꯩ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯦꯟꯗꯤꯡ ꯊꯝꯗꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯆꯦꯌꯔꯄꯔꯁꯟ ꯌꯨ.ꯕꯤ. ꯁꯥꯍꯥꯅ ꯑꯦꯗꯚꯥꯏꯁ ꯄꯤꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯂꯒꯅꯤ꯫ ꯑꯝꯕꯥ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁꯀꯤ ꯃꯊꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ, ꯍꯥꯏ ꯀꯣꯔꯠ, ꯀꯟꯁꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯕꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯆꯩꯔꯥꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯅꯤꯄꯨꯔꯒꯤ ꯎꯀꯤꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯐꯝꯈꯤꯕ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯦꯒꯦꯟꯁꯠ ꯗ ꯀꯟꯗꯛꯠ ꯑꯣꯐ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁ ꯑꯟꯕꯦꯀꯤꯡ ꯑꯣꯐ ꯁꯦꯅꯤꯌꯔ ꯂꯣꯌꯔ ꯍꯥꯏꯅ ꯊꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯆꯠꯊꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯇꯣꯞ ꯑꯦꯇꯦꯛ ꯑꯣꯟ ꯑꯣꯅꯔꯦꯕꯜ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯕꯨꯛ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯌꯥꯝ ꯇꯣꯝꯆꯥꯅ ꯍꯥꯏꯈꯤ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁ ꯀꯧꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅ ꯗꯦꯜꯂꯤꯗ ꯀꯨꯀꯤ ꯖꯣꯖꯁꯤꯡꯅ ꯁꯤꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ, ꯊꯕꯛ ꯇꯧꯗꯦ, ꯍꯥꯏ ꯀꯣꯔꯠ ꯃꯨꯠꯊꯠꯈꯤꯕꯅ ꯐꯔꯦ ꯍꯥꯏꯕ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯗꯦꯜꯂꯤꯗ ꯀꯨꯀꯤ ꯖꯣꯖꯁꯤꯡꯅ ꯁꯤꯟꯕ ꯋꯥꯔꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯀꯌꯥ ꯃꯣꯂꯦꯁꯠ ꯇꯧꯈꯤꯕ, ꯔꯦꯞ ꯀꯌꯥ ꯇꯧꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁ ꯍꯥꯏꯔꯤꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯨꯀꯤ ꯀꯦꯁ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯂꯩꯅ ꯂꯩꯅ ꯃꯍꯥꯛ ꯀꯨꯝꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯊꯕꯛ ꯇꯧꯗꯦ, ꯍꯥꯏ ꯀꯣꯔꯠ ꯃꯨꯠꯊꯠꯄꯅ ꯐꯔꯦ ꯍꯥꯏꯕꯅꯆꯤꯡꯕ kaya asi ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯕ ꯃꯑꯣꯡꯗꯨꯗ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟꯅ ꯄꯥꯎ ꯇꯝꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯂꯤꯟ ꯒꯣꯂꯥꯁꯚꯥꯁꯀꯤ ꯃꯊꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ, ꯍꯥꯏ ꯀꯣꯔꯠ, ꯀꯟꯁꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯅ ꯍꯥꯠꯈ꯭ꯔꯕ ꯕꯤ.ꯑꯦꯁ.ꯑꯦꯐ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯒꯦꯂꯦꯟꯇ꯭ꯔꯤ ꯄꯤꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯕꯤ.ꯑꯦꯁ.ꯑꯦꯐ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯑꯃꯁꯨꯡ ꯁꯣꯛꯈꯤꯕ ꯄꯔꯁꯣꯅꯦꯜ ꯑꯃ ꯆꯍꯤ ꯑꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯃꯦꯗꯜ ꯐꯣꯔ ꯒꯦꯂꯦꯟꯇ꯭ꯔꯤ ꯄꯤꯅꯕ ꯈꯟꯕꯗ ꯌꯥꯎꯔꯛꯂꯦ꯫
एजेंसी पाउना है चाही एसी इंडिपेंडेंस डे की मांगोइनना पुलिस मेडल फॉर गैलेंट्री पीनबा खंगतपदा यावरक्लबा लैखिद्रबा पर्सनल अनि अदुना कांस्टेबल नरेंद्र कुमार अमसुंग रंजित यादव ने असोकपा पर्सनल अदुना असिस्टेंट कमांडेंट अशोक कुमार ने यूनियन होम मिनिस्ट्री न थोकपा स्टेटमेंट अमा पल्लदुना एजेंसी की पाउना है कांस्टेबल नरेंद्र कुमार अमसुंग महाकी मकुक थोंबा ऑफिसर अशोक कुमार ना कुमजा लिसिंग अनि कुलुमदोई मे 24 टेक्नोपोल डिस्ट्रिक्ट मोरे टाउन प्रोटेस्टर सिंगा मुंगनखिबा अदुदा मसागी येंगदना थौना फना मथौ तो पांथोखिबगिदमक मेडल असी पीनब खनबनी हाइना पल्ली BSF पर्सनल सिंह अदु इरांग अदुगा मरी लेनना मोरेदा डिप्लॉय तौबनी BSF पर्सनल नरेंद्र कुमार अमसुंग अशोक कुमार अनि असी मियाम अदुना इलोरा होटल मई थानब कन्ना होनरकपदा मदुदगी ngaktoktuna thongna phana mayoknaki adubu miyam marak adudagi kaptholakpa nongoi amana constable narendra kumar gi makokta pankhi aduga assistant commandant ashok kumar na makutta choki haina constable citation aduda iri haina pawasina hairi thawdok aduda asokpuna maram oiraga narendra kumar mathangi numita laikide चामगा हुम्पु हुमदोई सुबा BSF की कांस्टेबल रंजित यादव असी जून 3 की अयुक अंगनबदा सेरो प्रैक्टिकल हाई स्कूल हांग संतरी पोस्ट मथौ तौदुना लेरिंगैदा खुलाई पाइबा कुकी मिलिटेंट सिंह नोमई कापसिनदुना लंदाखिबनी हारी मखा तारप पाउदा रोक कंसल्ट सिनबगी पुलिस वाकटख्रे ऑल मणिपुर फुटबॉल एसोसिएशन अम्फाना अथौबसिंग कच्चब हाइना मिंथोंदुना था असिगी 18 कुमल लंपाकता लेबा तब ग्राउंड पांथोकिबा रोक कंसल्ट असी मरी लेनबा ऑथोरिटी सिंगी अयाबा लोखिदे लोइनना लोगी कांगलोन सिंग ngakti मरम असिना ऑर्गेनाइजर सिंगी मथक्ता FIR अमा लौखटपियु हाइना यास की डायरेक्टर 𝗞𝗨𝗞𝗜 इम्फाल पुलिस स्टेशन वाकटख्रे डायरेक्टर फुलेन इम्फाल पुलिस स्टेशन की OC थाबा चेरोल अमना हाई रोक कंसल्ट असिगी पांथोकनबा मणिपुर पोल्यूशन कंट्रोल बोर्ड की मांगदौनना अयाबा लौखिबा लेते थौरम असिदा नहा कया मरुमसु मयाई काबा चिंजाक सिजिनदुना का हेना लांखी मसी अथौबसिंगी नुमिता पांथोकपा थौरम अमसु ओइबा मरमना थोंग असिना लेखिद्रबा अथौबसिंगी मफमदा इकाइबा पीबा ओइना थोकले थोंग असिबु तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन अमदी मियामना यानिंगदबगी वाफम कया मरुम फोंगदोंगरक्लिबनी मरम असिना अम्फालगी एग्जीक्यूटिव मेंबरसिंग यावना थौरम असिबु सिनबा लांगबा यावरिबसिंगी मथक्ता लोगी ओइबा चप चाबा एक्शन लौकटपियु हाइरी मखा तारकपा पाउदा एडिटोरियल कलमदगी मचंग ओइबा पाउ अमतंग लौखटचरी सानाबुंगसिंग सानारोइगी सेंगलबा मफम ओइना थमसी मतमगी होंगलग्लिबा साना खोनबगी इहौदा यावसिनबा ngamnaba lamdam asigi athlete kayana manipurda leiriba akaknaba amasung matamga chunadraba infrastructure amadi facility dagi likhatnaba leptana honaribani masana kayada general gap leitana sanaroi puthokpada maming leirabasu stadium amasung venue khara khaktada tanglaga chen chongduna sanajaba manipurgi athlete singni haibasi matam punamakta ningsingduna leiba chungani हानसु मतम मतमगी ओइना अचौबा इवेंटसिंग स्टेडियम अमसुंग भेन्यूसिंगदा पांथोकपदा थौरम अदुबु सरुक याखिबा मियोइसिंगना चारम थकलंबा पोलमसिंग ग्राउंड हुंदोक्तुना अमदी चाइखाइदुना थमलंबगी वाथोक कया मरुम लेख्रे ख्वाइदगी इनौ नौबा मणिपुर स्पोर्ट्स दा इकाइबा पीबा ओइना ngarang nungthil lamlong thongkonggi आर्टिफिशियल टफ ग्राउंड पांथोकिबा थौरमगी मतुंगदा स्टेडियम अदुगी ओइहौरिबा फिबम फुटबॉल बु खोइदाजबा मियोइ कयागी थमोइ काहले मणिपुर की फुटबॉलर सिंगी मतिक मयाई की मतेंगना FIFA ना खुदोल तमलखिबा तब ग्राउंड असिदा ओइखिबा अमसुंग इवेंट पांथोखरबा मतुंग अयुक फावबा ओइहौरिबा मोंग मतौ अदु छानफम मांद्रे ग्राउंड अदुगी मयाई थंगबा सरुक्ता इवेंट पांथोकपगी स्टेज लौथोक्तना लेहौरी लोइनना ग्राउंड की सरुक सिंगदा चौकरी अमसुंग कारपेटना सिंगबसिंग चाइहौरी लोइनना सरुक याबा लाखिबा मियोइ सिंगना चारम थकलंबगी पोलम सिंग मरु ओइना इसिंगी बोतल पाकसना ग्राउंड मनुंगदा तादुना लेहौरी टफ असिना चटकदबा मतम हेंदोकपगी मथक्ता नोंग खजितंग ताबगा इसिंग थोमजिलक्तुना सानबा यादना लेरिबनी इसिंग चेंथफम लेतबना वाटर पंपसिंग सिजिनदुना कंपटीशन की शेड्यूल नत्रगा स्टेट टीम सेमबदा अकाइबा पीदनबा हाइदुना ngahak leitana hotnaribani फुटबॉल की सीजन लेप्तना मणिपुरददी वेन्यू असिदा सानारोइ कया तांगदुना अमदी मखोइगी मपुंग फाबा प्रोफेशनल फुटबॉलर की मंगलान सेमनबा होनरिबनी अमसुंग कया अमसु पुथोखरबनी
ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯛꯁꯟ ꯅꯠꯇ꯭ꯔꯒ ꯀꯝꯄꯤꯇꯤꯁꯟ ꯁꯥꯟꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯁꯨꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕꯗ ꯂꯥꯏꯕꯛ ꯀꯠꯅꯔꯤꯕ ꯃꯐꯝꯅꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯆꯧ-ꯑꯆꯧꯕ ꯏꯚꯦꯟꯠꯁꯤꯡ ꯁ꯭ꯇꯦꯗꯤꯌꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯩ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯗꯤꯌꯝ ꯁ꯭ꯇꯔꯛꯆꯔꯒꯤ ꯃꯊꯧ ꯇꯥꯕ ꯈꯔ ꯐꯪꯕ ꯍꯥꯏꯔꯒꯗꯤ ꯂꯝꯂꯣꯡ ꯊꯣꯡꯈꯣꯡꯒꯤ ꯇꯔꯐ ꯑꯃꯁꯨꯡ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯁ꯭ꯇꯦꯗꯤꯌꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕ ꯊꯣꯏꯗꯣꯛꯅ ꯂꯥꯜꯂꯣꯏ꯫ ꯃꯐꯝ ꯈꯔ ꯑꯁꯤ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯚꯦꯟꯌꯨꯁꯤꯡ ꯑꯁꯤꯗ ꯁꯤꯜ ꯂꯥꯡꯂꯕꯁꯨ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯁꯛ ꯇꯥꯛꯄ ꯉꯝꯂꯤꯕ ꯑꯦꯊ꯭ꯂꯦꯠ ꯀꯌꯥꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯍꯦꯛ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯗꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯣꯡꯅ ꯂꯥꯎꯔꯕꯁꯨ ꯒ꯭ꯔꯥꯎꯟ ꯑꯁꯤꯕꯨꯗꯤ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯕ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯗꯕꯒꯤ ꯃꯃꯤ ꯀꯨꯞꯁꯤꯟꯕ ꯉꯝꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯀꯛꯅꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯑꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯗꯅꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯃꯇꯦꯡ ꯊꯧꯅꯥ ꯂꯩꯕ ꯑꯦꯊ꯭ꯂꯦꯠ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯦꯊ꯭ꯂꯦꯠꯁꯤꯡꯅ ꯊꯧꯅꯥ ꯍꯟꯈ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯩꯅꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁꯠ 19ꯗ ꯏꯁꯩꯒꯤ ꯊꯧꯔꯝ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯗꯨꯕꯨ ꯁꯤꯜ ꯂꯥꯡꯂꯤꯕ ꯑꯃꯗꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯁꯅ ꯁꯤꯟꯗꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯔ ꯘꯔ ꯇꯤꯔꯪꯒ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯁꯔꯥ ꯁꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯒꯣꯕꯤꯟꯗꯥꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯊꯧꯅꯥ ꯂꯩꯕ ꯏꯄꯥ-ꯏꯄꯨ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯏꯁꯩꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯁꯥꯟꯅꯕꯨꯡꯗ ꯁꯤꯜ ꯂꯥꯡꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯑꯃꯁꯨꯡ ꯁꯤꯜ ꯂꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯀꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯁ꯭ꯄꯣꯔꯠꯁꯃꯦꯟꯁꯤꯞꯀꯤ ꯁꯦꯟꯇꯤꯇꯤ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯂꯧꯏ꯫ ꯂꯝꯗꯝ ꯑꯁꯤ ꯁꯛ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁꯅꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯛꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯌꯥꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ FIR ꯑꯃ ꯀꯝꯄ꯭ꯂꯦꯟ ꯊꯥꯒꯠꯈ꯭ꯔꯦ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯗ ꯍꯥꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯐꯥꯅ ꯑꯊꯧꯕꯁꯤꯡꯗ ꯀꯠꯆꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯥ ꯑꯁꯤꯒꯤ 19ꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯣꯛ ꯀꯟꯁꯔꯠ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯈꯤꯗꯦ, ꯂꯣꯏꯅꯅ ꯂꯣꯒꯤ ꯀꯥꯡꯂꯣꯟꯁꯤꯡꯁꯨ ꯉꯥꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯌꯥꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ.ꯐꯨꯂꯦꯟ ꯃꯩꯇꯩꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯔ ꯐꯨꯂꯦꯟꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯣꯛ ꯀꯟꯁꯔꯠ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯇꯒꯤ ꯃꯥꯡꯖꯧꯅꯕ ꯑꯌꯥꯕ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯅꯍꯥ ꯀꯌꯥꯃꯔꯨꯝꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯈꯤ꯫ ꯃꯁꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯁꯨ ꯑꯣꯏꯕ ꯃꯔꯝꯅ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯝꯐꯥꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯑꯝꯐꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯎꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯤꯂꯤꯌꯟ ꯑꯝꯕꯥꯄꯦꯅ ꯊꯥꯗ ꯂꯨꯄꯥ ꯀꯔꯣꯔ 12.8 ꯐꯪꯗꯨꯅ IPLꯒꯤ ꯚꯤꯔꯥꯠ ꯀꯣꯍꯂꯤꯅ ꯆꯍꯤꯗ ꯇꯥꯟꯕꯗꯒꯤ ꯍꯦꯜꯂꯤ꯫ ꯀꯤꯂꯤꯌꯟ ꯑꯝꯕꯥꯄꯦꯅ ꯇꯂꯕ ꯍꯟꯊꯗꯨꯅ ꯄꯦꯔꯤꯁ ꯁꯦꯟꯠ-ꯖꯔꯃꯟ PSGꯗꯒꯤ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯇ ꯐ꯭ꯔꯤ ꯑꯦꯖꯦꯟꯠ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯕꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ IPLꯗ ꯀꯟꯇ꯭ꯔꯦꯛ ꯐꯪꯗꯨꯅ ꯁꯥꯟꯅꯔꯤꯕ ꯚꯤꯔꯥꯠ ꯀꯣꯍꯂꯤ ꯑꯃꯁꯨꯡ ꯔꯣꯍꯤꯠ ꯁꯔꯃꯥꯒꯨꯝꯕ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯪꯂꯤ꯫ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯀ ꯐ꯭ꯔꯥꯟꯁ ꯀꯦꯞꯇꯦꯟ ꯑꯝꯕꯥꯄꯦꯒ ꯌꯥꯅꯕ ꯇꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯦꯅꯤꯁ ꯁꯨꯄꯔ ꯖꯣꯏꯟꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯁꯥꯟꯅꯒꯗꯕ ꯑꯍꯥꯟꯕ ꯁꯤꯖꯟ ꯈꯛꯇꯗ ꯃꯍꯥꯛꯅ ꯀꯔꯣꯔ 245 ꯔꯣꯝ ꯐꯪꯒꯗꯧꯔꯤ꯫ ꯁꯦꯟꯐꯝ ꯑꯁꯤ ꯄꯥꯊꯣꯛꯄꯗ ꯊꯥꯒꯤ ꯇꯂꯕ ꯀꯔꯣꯔ 12.8 ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯀꯣꯍꯂꯤ ꯑꯃꯁꯨꯡ ꯁꯔꯃꯥꯅ IPLꯒꯤ ꯆꯍꯤꯒꯤ ꯇꯂꯕꯇꯒꯤ ꯍꯦꯜꯂꯤ꯫ ꯚꯤꯔꯥꯠ ꯀꯣꯍꯂꯤꯅ ꯀꯔꯣꯔ 15.25 ꯑꯗꯨꯒ ꯔꯣꯍꯤꯠ ꯁꯔꯃꯥꯒꯤꯅ ꯀꯔꯣꯔ 13 ꯔꯣꯝ ꯐꯪꯂꯤ꯫ ꯑꯝꯕꯥꯄꯦꯅ ꯐꯪꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯨꯞꯅ ꯄꯥꯊꯣꯛꯄꯗ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯔꯕ ꯐ꯭ꯔꯥꯟꯁꯀꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯇ ꯁꯥꯟꯅꯔꯤꯉꯩ
ꯅꯣꯡꯃꯗ ꯂꯥꯛ 59 ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯗ ꯂꯨꯄꯥ 5,943 ꯐꯪꯈꯤ꯫ IPLꯗ ꯑꯝꯕꯥꯄꯦꯒꯤ ꯊꯥꯒꯤ ꯇꯂꯕꯇꯒꯤ ꯍꯦꯟꯅ ꯐꯪꯕ ꯁꯥꯟꯅꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯤꯠꯆꯦꯜ ꯁ꯭ꯇꯥꯔꯛ ꯈꯛꯇ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯀꯟꯇ꯭ꯔꯦꯛ ꯑꯁꯤ 3.75 ꯀꯔꯣꯔꯅꯤ꯫ ꯑꯝꯕꯥꯄꯦꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯅ ꯍꯦꯗꯂꯥꯏꯟ ꯀꯌꯥ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯥꯔ ꯐꯨꯠꯕꯣꯂꯔ ꯑꯁꯤ ꯉꯁꯤ ꯑꯊꯦꯡꯕꯗ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯇꯒꯤ ꯑꯍꯥꯟꯕ ꯃꯦꯆ ꯑꯣꯏꯅ UEFA ꯁꯨꯄꯔ ꯀꯞꯇ ꯑꯇꯂꯥꯟꯇꯥꯒ ꯁꯥꯟꯅꯕꯗ ꯌꯥꯎꯒꯗꯧꯔꯤ꯫ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯇ ꯀꯣꯆ ꯀꯥꯔꯂꯣ ꯑꯦꯟꯁꯤꯂꯣꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯥꯟꯁ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯒꯤ ꯐꯤꯖꯤꯀꯦꯜ ꯀꯟꯗꯤꯁꯟ ꯐꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯆꯌꯣꯜ ꯑꯃ ꯑꯁꯤꯗ ꯑꯃꯔꯣꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯁꯟꯗ ꯇꯤꯝꯒ ꯆꯨꯁꯤꯟꯅꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯁꯨꯄꯔ ꯀꯞ ꯑꯁꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯐꯤꯛꯆꯔ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯁꯤꯖꯟꯒꯤ ꯆꯦꯝꯄꯤꯌꯟ ꯂꯤꯒ ꯋꯤꯟꯅꯔ ꯑꯃꯁꯨꯡ ꯁꯦꯀꯦꯟꯗ ꯇꯤꯌꯔ ꯌꯨꯔꯣꯄꯥ ꯂꯤꯒꯀ ꯋꯤꯟꯅꯔ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯀ꯭ꯂꯕ ꯐꯨꯠꯕꯣꯜꯅ ꯑꯣꯒꯁꯇ ꯍꯧꯒꯗꯕꯒ ꯂꯣꯏꯅꯅ ꯇꯤꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯁ꯭ꯀꯣꯔꯇꯒꯤ ꯃꯄꯥꯡꯒꯜ ꯐꯪꯅꯕ ꯑꯅꯧꯕ ꯄ꯭ꯂꯦꯌꯔ ꯂꯧꯁꯤꯟꯕ ꯑꯃꯁꯨꯡ ꯊꯥꯗꯣꯛꯄ ꯇꯧꯅꯔꯤ꯫ ꯁꯝꯃꯔ ꯇ꯭ꯔꯥꯟꯁꯐꯔ ꯋꯤꯟꯗꯣꯅ ꯑꯣꯒꯁ 30ꯗ ꯗꯦꯗꯂꯥꯏꯟ ꯑꯣꯏꯕꯅ ꯇꯤꯝꯁꯤꯡꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁ꯭ꯀꯣꯔ ꯑꯗꯨ ꯐꯪꯅꯕ ꯁꯥꯟꯅꯔꯣꯏ ꯊꯤꯅꯒꯗꯧꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯄ ꯇ꯭ꯔꯥꯟꯁꯐꯔ ꯑꯁꯤꯁꯨ PSG ꯁ꯭ꯇꯥꯔ ꯀꯤꯂꯤꯌꯥꯟ ꯑꯝꯕꯥꯄꯦꯅ ꯁ꯭ꯄꯦꯅꯤꯁ ꯀꯦꯄꯤꯇꯦꯜꯗ ꯂꯥꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯁ꯭ꯄꯦꯅꯤꯁ ꯆꯦꯝꯄꯤꯌꯟ ꯇꯤꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯎꯔꯛꯈꯤꯕ ꯑꯁꯤ ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯇꯒꯤ ꯁ꯭ꯀꯣꯔ ꯍꯦꯟꯅ ꯐꯪꯕ ꯃꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯦꯇꯦꯛ ꯂꯥꯏꯟ ꯑꯞꯇ ꯖꯨꯗ ꯕꯦꯂꯤꯡꯍꯝ, ꯚꯦꯅꯤꯁꯤꯌꯁ ꯖꯨꯅꯤꯌꯔ, ꯔꯣꯗ꯭ꯔꯤꯒꯣ ꯑꯃꯁꯨꯡ ꯑꯦꯟꯗ꯭ꯔꯤꯛꯒꯨꯝꯕ ꯋꯥꯔꯜꯗ ꯀ꯭ꯂꯥꯁ ꯄ꯭ꯂꯦꯌꯔ ꯌꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇ ꯑꯝꯕꯥꯄꯦ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯇ꯭ꯔꯥꯟꯁꯐꯔ ꯋꯤꯟꯗꯣ ꯂꯣꯏꯒꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯇꯤꯝꯁꯤꯡꯅ ꯀꯔꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯁꯦꯟꯐꯝ ꯊꯥꯗꯩ ꯍꯥꯏꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯧꯔꯤ꯫ ꯇ꯭ꯔꯥꯟꯁꯐꯔ ꯗꯦꯗ ꯂꯥꯏꯟ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯝꯃꯔ ꯇ꯭ꯔꯥꯟꯁꯐꯔ ꯋꯤꯟꯗꯣꯅ ꯃꯇꯝ ꯄꯨꯝꯕꯗ マꯂꯦꯝꯗ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯂꯥꯡꯇꯛꯅꯕ ꯐꯥꯎꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯇꯤꯝꯁꯤꯡꯗ ꯀꯔꯝꯕ ꯑꯅꯧꯕ ꯄ꯭ꯂꯦꯌꯔ ꯌꯥꯎꯗꯨꯅ ꯁ꯭ꯀꯣꯔꯗ ꯑꯍꯣꯡꯕ ꯊꯝꯂꯝꯕ ꯃꯇꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟꯗ ꯄꯔꯐꯣꯃꯦꯟꯁ ꯄꯤꯔꯛꯀꯗꯕ ꯃꯑꯣꯡ ꯄꯥꯅꯩ꯫ ꯀ꯭ꯂꯕ ꯐꯨꯠꯕꯣꯜ ꯍꯧꯕꯗ ꯚꯥꯕꯣꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯔꯛꯄ ꯑꯅꯧꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯄꯔꯐꯣꯃꯦꯟꯁꯇ ꯇꯤꯝꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯊꯧꯗꯥꯡ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫